ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯟꯗꯛ ꯃꯔꯛ ꯋꯥꯔꯤ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯃꯗꯨ ꯁꯥꯎꯕꯤꯗꯅꯕ ꯑꯍꯥꯟꯕꯃꯛꯇꯗ ꯍꯥꯏꯖꯔꯤ꯫ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯈꯔ ꯂꯩꯕꯅ ꯋꯥꯔꯤ ꯊꯥꯒꯠꯄ ꯌꯥꯗꯗꯨꯅ ꯇꯧꯖꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯤꯔꯛꯂꯤꯕ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯑꯗꯨ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯍꯩ ꯑꯁꯤꯃꯇꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯟꯅ ꯐꯣꯡꯗꯣꯛꯆꯔꯝꯕꯅꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯥ ꯕꯕꯥꯅ ꯄꯣꯛꯄꯤꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ꯫ ꯅꯨꯄꯥ 2 ꯑꯃꯗꯤ ꯅꯨꯄꯤ 2ꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ꯫ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯏꯃꯥ ꯕꯕꯥꯅ ꯑꯩꯅ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯃꯇꯝꯗꯁꯨ ꯑꯩꯉꯣꯟꯗꯗ ꯑꯌꯥꯝꯕ ꯋꯥꯔꯛꯏ꯫ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯅꯈꯥ ꯇꯥꯔꯤꯕꯁꯤꯡꯁꯤꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯗꯒꯦ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯏꯅꯥꯎꯅꯨꯄꯥ ꯂꯩꯔꯤꯕ ꯏꯆꯟꯅꯨꯄꯤ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯂꯝ ꯍꯦꯜꯂꯕꯁꯨ ꯑꯩꯉꯣꯟꯗꯗ ꯑꯌꯥꯝꯕ ꯋꯥꯔꯛꯏ꯫ ꯃꯇꯝꯗꯨꯗꯗꯤ ꯏꯃꯥ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯐꯅꯕ ꯋꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯣ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯕꯅ ꯑꯩꯁꯨ ꯚꯥꯞ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯃꯥ ꯕꯕꯥꯁꯤꯅ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ, ꯏꯈꯥ ꯇꯥꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯗꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯒꯤ ꯃꯄꯥꯝ ꯕꯨꯕꯣꯛꯈꯣꯏꯗ ꯑꯩꯁꯦ ꯃꯇꯝ ꯀꯨꯏꯅ ꯂꯩ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯤꯅꯨꯡꯁꯤꯁꯨ ꯑꯩꯉꯣꯟꯗꯅ ꯈꯔ ꯍꯦꯟꯅ ꯑꯗꯨꯝ ꯋꯥꯠꯂꯤ꯫ ꯏꯃꯥꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯅꯨꯡꯁꯤꯕꯤꯕꯁꯨ ꯍꯦꯜꯂꯤ꯫ ꯑꯩꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯄꯥꯈꯪ ꯐꯥꯔꯛꯂꯦ꯫ ꯏꯍꯩ ꯏꯁꯤꯡ ꯇꯝꯕꯁꯨ ꯂꯣꯏꯔꯦ꯫ ꯑꯩꯅ パꯈꯪ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯣꯕꯣꯈꯣꯏ ꯄꯨꯄꯨꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯕꯨ ꯑꯗꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯕꯗꯤ ꯃꯈꯣꯏꯁꯨ ꯉꯝꯃꯛꯇꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯎꯔꯦ ꯁꯥꯡꯂꯦ ꯍꯥꯏꯗꯨꯅ ꯉꯥꯎꯁꯤꯟꯅꯕ ꯐꯩꯖꯤꯟꯅꯕꯗꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤꯅ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯄꯨꯕꯗꯣ ꯀꯤꯖꯕꯒꯤ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯔꯨꯔꯣ ꯍꯥꯏꯗꯨꯅ ꯕꯣꯕꯣꯛꯀ ꯄꯨꯄꯨꯒꯅ ꯂꯩꯔꯤꯉꯩꯗꯒꯤ ꯀꯟꯅ ꯑꯗꯨꯝ ꯍꯥꯏ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯅꯤꯅꯦꯈꯣꯏ ꯃꯥꯝꯃꯈꯣꯏꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯊꯤꯅ ꯇꯧꯋꯦ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯕ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯍꯥꯏꯗꯨꯅ ꯕꯣꯕꯣꯛꯀ ꯄꯨꯄꯨꯒꯅ ꯀꯜꯂꯤꯉꯩꯗ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ, ꯏꯁꯨꯆꯧꯕ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯕꯣꯕꯣꯛꯅ ꯑꯩꯁꯦ ꯌꯨꯝꯗ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯏ꯫ ꯑꯩꯅꯁꯨ ꯕꯣꯕꯣꯛꯅ ꯍꯥꯏꯕꯗꯣ ꯌꯥꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯕꯣꯕꯣꯛꯀ ꯄꯨꯄꯨꯒꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯂꯒ ꯆꯥꯎꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯒ ꯕꯕꯥꯒꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗꯣ ꯑꯩꯁꯨ ꯈꯔꯗꯤ ꯏꯀꯥꯏ꯫ ꯃꯔꯝꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤꯅ ꯂꯩꯔꯛꯇ꯭ꯔꯒ ꯆꯥꯎꯔꯒ ꯅꯕꯣꯛꯀ ꯅꯄꯨꯒꯗꯨ ꯁꯣꯜꯂꯕꯅꯤꯅ ꯅꯪꯕꯨ ꯁꯦꯟꯅꯕꯤꯕ ꯌꯣꯛꯄꯤ ꯊꯥꯛꯄꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯒꯅꯤ ꯈꯟꯕꯒꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯒꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯅꯇ ꯑꯁꯨꯝ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯗꯣ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯈꯜꯂꯕ ꯃꯇꯨꯡꯗ ꯕꯣꯕꯣꯛꯀ ꯄꯨꯄꯨꯒꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏ, ꯕꯣꯕꯣ, ꯄꯨꯄꯨ, ꯅꯕꯥꯅꯤꯅ ꯑꯩꯈꯣꯏ ꯃꯃꯥꯒ ꯕꯕꯥꯒꯗ ꯌꯥꯅꯕ ꯈꯤꯇ ꯍꯥꯏꯅꯕꯤꯌꯨ꯫ ꯑꯩꯁꯦ ꯍꯥꯟꯅ ꯄꯤꯛꯂꯤꯉꯩꯗꯅ ꯕꯣꯕꯣꯛꯀ ꯄꯨꯄꯨꯒꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯂꯒ ꯆꯥꯎꯔꯒꯅ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯣ ꯌꯥꯝꯅꯁꯨ ꯏꯀꯥꯏ꯫ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯈꯔ ꯀꯣꯏꯒꯗꯕ ꯃꯥꯜꯂꯦ꯫ ꯃꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯨꯝꯗꯨꯗ ꯂꯩꯔꯕꯅꯤꯅ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯈꯪꯂꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯍꯟꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯗꯨꯁꯨ ꯑꯩ ꯇꯜꯂꯦ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯄꯥꯟꯂꯣꯝꯗ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯕꯣꯕꯣꯛꯀ ꯄꯨꯄꯨꯒꯗ ꯍꯥꯏꯍꯜꯂꯤ꯫ ꯇꯧꯕꯇꯕꯨ ꯃꯃꯥꯒ ꯕꯕꯥꯒꯅꯁꯨ ꯑꯗꯨꯝ ꯌꯥꯔꯛꯏ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯅ ꯑꯄꯥꯝꯕ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤꯅ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅꯁꯨ ꯏꯃꯥ ꯕꯕꯥꯅ ꯑꯌꯥꯕ ꯄꯤꯔꯛꯏ꯫ ꯑꯩꯁꯨ ꯃꯈꯣꯏꯅꯁꯨ ꯌꯥꯔꯕꯅꯤꯅ ꯂꯩꯕꯗꯨꯁꯨ ꯏꯀꯥꯏꯕ ꯐꯅꯕꯅꯤ ꯈꯜꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯕꯛ ꯇꯧꯕ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯒ ꯑꯩꯅ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯈꯜꯂꯗꯨꯅ ꯕꯣꯕꯣꯛꯀ ꯄꯨꯄꯨꯒꯅꯁꯨ ꯇꯠꯇꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯏꯁꯨ ꯑꯆꯧꯕ, ꯅꯪꯅꯅꯦ ꯃꯄꯥꯟꯂꯣꯝꯗ ꯑꯗꯨꯝ ꯂꯩꯔꯒ ꯊꯕꯛ ꯁꯨꯔꯒ ꯄꯩꯁꯥ ꯄꯤꯔꯛꯄ ꯑꯗꯨꯅꯗꯤ ꯕꯣꯕꯣꯛꯈꯣꯏ ꯄꯨꯄꯨꯈꯣꯏ ꯀꯩꯁꯨ ꯄꯥꯝꯗꯦ꯫ ꯕꯣꯕꯣꯛꯀ ꯄꯨꯄꯨꯒꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯑꯃꯇꯪꯗꯤ ꯊꯤꯖꯜꯂꯣ, ꯏꯁꯨ ꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯇꯛꯂꯝꯃꯤ꯫ ꯑꯩꯅ ꯍꯣꯏ ꯕꯣꯕꯣ,
ꯑꯩꯁꯦ ꯄꯩꯁꯥ ꯈꯔ ꯌꯥꯝꯅ ꯇꯥꯟꯈꯤꯒꯦ, ꯂꯨꯍꯣꯡꯕꯗ ꯄꯩꯁꯥ ꯀꯅꯥꯅ ꯄꯨꯊꯣꯛꯄꯤꯒꯅꯤ, ꯕꯣꯕꯣꯛꯀ ꯄꯨꯄꯨꯒꯗꯤ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯊꯣꯛꯇꯕꯅꯤꯅ ꯑꯩꯅ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯜꯂꯒ ꯂꯨꯍꯣꯡꯅꯕꯒꯤ ꯄꯨꯔꯛꯑꯒ ꯂꯥꯛꯀꯗꯣꯏꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯑꯩꯁꯨ ꯕꯣꯕꯣꯛꯀ ꯄꯨꯄꯨꯒꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯁꯥꯅꯗꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯟꯖꯩ, ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯒꯗꯤ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯊꯣꯛꯂꯒ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯉꯥꯡꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤꯔ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯝ ꯈꯟꯅ ꯈꯟꯅ ꯃꯇꯝꯁꯦ ꯍꯧꯈꯤꯕꯅ ꯆꯍꯤꯁꯨ ꯑꯗꯨꯝ ꯌꯥꯝꯁꯜꯂꯛꯏ꯫ ꯕꯣꯕꯣꯛꯀ ꯄꯨꯄꯨꯒꯅ ꯍꯥꯏꯕꯇ ꯅꯠꯇꯅ ꯏꯃꯥꯒ ꯕꯕꯥꯒꯅꯁꯨ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯈꯥ ꯇꯥꯕ ꯂꯩꯍꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯣꯏꯅꯃꯛꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯈ꯭ꯔꯕꯅꯤ, ꯅꯪ ꯈꯛꯇ ꯉꯥꯏꯔꯦꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯟꯅꯕꯨꯗꯤ ꯍꯥꯏꯗꯦ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯑꯩꯅ ꯑꯃꯠꯇ ꯌꯥꯗꯦ, ꯕꯣꯕꯣꯛꯀ ꯄꯨꯄꯨꯒꯅ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯩꯅ ꯌꯥꯗꯨꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯕꯣꯕꯣꯛꯀ ꯄꯨꯄꯨꯒꯗ ꯊꯧꯖꯤꯜꯂꯒ ꯑꯗꯨꯝ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯍꯜꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯊꯧꯖꯤꯜꯂꯦ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯃꯍꯥꯎ ꯑꯁꯤꯅ ꯅꯨꯄꯤ ꯊꯤꯕꯒ ꯄꯨꯡꯀꯥꯎ ꯀꯥꯎꯗꯨꯅ ꯂꯩꯈꯤ꯫ ꯄꯩꯁꯥ ꯈꯔ ꯌꯥꯝꯅ ꯄꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯑꯩꯁꯨ ꯈꯨꯠꯇ ꯄꯩꯁా ꯈꯔꯗꯤ ꯂꯩꯖꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯒ ꯅꯨꯄꯤ ꯊꯤꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯩꯅ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯨꯔꯤꯕꯁꯤꯁꯨ ꯐꯅꯗꯤ ꯀꯨꯏꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯖꯒꯥꯁꯤꯡ ꯑꯁꯤꯁꯨ ꯄꯨꯡꯑꯣꯟ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯂꯤꯔꯕꯅꯤꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏꯅꯃꯛ ꯊꯤꯗꯨꯅ ꯂꯩꯔꯦ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯨꯁꯤ, ꯅꯨꯄꯤ ꯑꯃꯗ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯨ ꯏꯀꯥꯏꯔꯗꯨꯅ ꯃꯈꯣꯏꯗ ꯑꯩ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕ ꯑꯗꯨ ꯈꯛꯇꯪ ꯈꯪꯍꯜꯂꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯃꯤꯟꯅꯕꯗꯒꯤ ꯍꯦꯟꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯄꯁꯨ ꯏꯀꯥꯏꯗꯨꯅ ꯍꯧꯗꯣꯛꯇ꯭ꯔꯦ꯫ ꯕꯣꯕꯣꯛꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏ, ꯅꯍꯥꯟꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯊꯤꯔꯝꯂꯗꯤ ꯅꯪ ꯉꯁꯤ ꯊꯣꯛꯂꯤꯕ ꯑꯁꯤ ꯊꯣꯛꯀꯗ꯭ꯔꯥ? ꯅꯁꯥꯅꯁꯨ ꯚꯥꯞ ꯇꯥꯗꯕ ꯑꯩꯈꯣꯏꯅꯕꯨ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯊꯤꯔꯒ ꯄꯤꯒꯗ꯭ꯔꯣ? ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯂꯩꯔꯗꯤ ꯌꯨꯝꯗ ꯄꯨꯁꯜꯂꯛꯅꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯇꯟꯖꯥ ꯑꯗꯨꯗꯗꯤ ꯅꯪꯅ ꯎꯔꯥ ꯄꯔꯥ ꯇꯧꯗꯅ ꯂꯩꯗꯨꯅ ꯆꯦꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ? ꯑꯩꯈꯣꯏꯅ ꯊꯤꯔꯒ ꯄꯤꯗ꯭ꯔꯕꯗꯤ ꯅꯪꯅ ꯊꯤꯔꯒ ꯄꯨꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯕꯣꯕꯣꯛꯅ ꯁꯥꯎꯅ ꯉꯥꯡꯂꯝꯂꯒ ꯏꯃꯥꯈꯣꯏꯒ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯑꯃ ꯍꯥꯏꯔꯨꯏ, ꯌꯥꯗꯦ, ꯑꯗꯨꯁꯨ ꯑꯩꯅ ꯌꯥꯗꯕꯅꯤ, ꯅꯨꯄꯤ ꯈꯟꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯊꯤꯔꯛꯄ ꯅꯨꯄꯤꯗ ꯑꯩꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯦ ꯁꯛ ꯃꯥꯟꯗ ꯌꯦꯡꯂꯒ ꯌꯥꯗꯕ ꯅꯠꯇꯦ꯫ ꯑꯩꯁꯨ ꯐꯅ ꯌꯥꯝꯅꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯑꯩꯒ ꯂꯦꯡꯒꯥ ꯍꯥꯏꯐꯦꯠ ꯆꯥꯟꯅꯕꯗꯨꯅꯤ ꯑꯩꯅ ꯊꯤꯔꯤꯕꯁꯦ꯫ ꯃꯈꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯅꯕꯤꯔꯤꯕ ꯑꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ꯫ ꯃꯇꯧ ꯀꯔꯝꯅ ꯂꯤꯔꯕ ꯑꯩꯅ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯧꯒꯗꯧꯔꯤꯕꯅꯣ? ꯃꯤꯅ ꯉꯥꯡꯅꯕꯗꯨꯁꯨ ꯏꯀꯥꯏꯗꯨꯅ ꯑꯩꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯃꯈꯣꯏꯅ ꯊꯤꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯌꯥꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯊꯤꯅ ꯊꯤꯅ ꯃꯇꯝꯁꯤꯁꯨ ꯑꯗꯨꯝ ꯍꯧꯈꯤ꯫ ꯈꯨꯠꯇ ꯄꯩꯁా ꯈꯔ ꯂꯩꯔꯝꯕꯁꯤꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤ꯫ ꯅꯨꯄꯤ ꯐꯪꯂꯕ ꯀꯥꯟꯗ ꯄꯩꯁꯥ ꯂꯣꯏꯈꯤꯕꯅ ꯍꯥꯜꯂꯅꯤ ꯈꯜꯂꯗꯨꯅ ꯍꯟꯗꯛꯇꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯌꯥꯔꯒꯦ ꯈꯜꯂꯗꯨꯅ ꯑꯩꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯉꯥꯏꯗꯨꯅ ꯑꯗꯨም ꯂꯩ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯁꯨ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯈꯤꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯑꯩꯒꯤꯗꯃꯛꯇ ꯅꯨꯄꯤ ꯁꯦꯝꯕꯗꯣ ꯀꯌꯥ ꯁꯦꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯏꯃꯥꯈꯣꯏ ꯕꯕꯥꯈꯣꯏ ꯑꯃꯗꯤ ꯕꯣꯕꯣꯛꯀ ꯄꯨꯄꯨꯒꯅꯁꯨ ꯑꯩꯉꯣꯟꯗ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯊꯤꯔꯕꯁꯨ ꯑꯃꯠꯇ ꯌꯥꯗꯦ, ꯅꯁꯥꯅ ꯈꯪꯅ ꯄꯨꯁꯤꯜꯂꯛꯄ꯭ꯔꯥ ꯍꯥꯏꯕꯁꯨ ꯄꯨꯁꯤꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯃꯤꯋꯥꯗꯤ ꯐꯖꯅ ꯇꯥꯔꯕꯅꯤ, ꯈꯣꯟꯊꯤꯁꯨ ꯑꯗꯨꯝ ꯆꯥꯔꯕꯅꯤ꯫ ꯑꯩꯅꯁꯨ ꯕꯣꯕꯣꯛꯈꯣꯏꯅ ꯍꯟꯗꯛꯇꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯤꯜꯂꯛꯄꯗꯣ ꯑꯗꯨꯗ ꯑꯗꯨም ꯌꯥꯔꯒꯦ, ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯌꯥꯗ꯭ꯔꯤꯕꯗꯣ ꯑꯉꯥꯡ ꯉꯛꯇ ꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯏꯀꯥꯏꯗꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯕꯣꯕꯣꯛꯈꯣꯏꯅ ꯍꯧꯖꯤꯛꯄꯨ ꯅꯪꯒ ꯆꯥꯟꯅꯕ ꯂꯦꯡꯒꯥ ꯀꯗꯥꯏꯗꯒꯤ ꯊꯤꯒꯗꯣꯔꯤꯕꯅꯣ? ꯑꯩꯈꯣꯏꯁꯦ ꯅꯪꯉꯣꯟꯗꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ, ꯅꯪꯒ ꯂꯦꯡꯒꯥ ꯆꯥꯟꯅꯕꯗꯤ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡ ꯄꯣꯛꯀꯗꯣꯔꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯐꯥꯎꯕ ꯉꯥꯡꯂꯕꯅꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯅ ꯉꯥꯡꯕ ꯑꯗꯨꯗ ꯚꯥꯞ ꯇꯥꯔꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯍꯟꯗꯛꯇꯤ ꯌꯥꯔꯒꯦ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯒ ꯍꯟꯗꯛ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯤꯕ
nupi macha asidi yamnasu angang ni tawbatabu maga nusinariba nupa aduga yek thokpadagi nusi maisa khangduna yamna wana leiriba tanza oiraboire. Mamaga papaga amadi pupuga pupokana luhongnaba wa hainaba chaluba matamda makhaigi mama mapadunasu mana hauzi nusinariba nupa aduga yek thoi haiba khangbanina atanungda thokrabasu haiduna nupa aduda pidavida aikoigi luhongbagi hainaba chaliba adudasu yathorakhi. Maga nusinariba yek thokpa nupa aduda piningdabadagi aiga luhongnabani haiduna hainaba chatkriba aduda ayabado pithorai. Bobo khaisu yamna ngai hai yum yawraklaga aingondasu pau tami nupi macadudi thengnarakte haibabu mama mapaduna ayaba pithorai. Makhoisu machimanaudo nupi ngakta phanayamnadi yamba male nanga luhonggadoriba nupi macha aduna khwaidagi atombini su haihowi. Angangsu oibanina adum maraina hayeng chauraga gyan tajarakanida phajana irenjana loinabiraga loire haiduna bobongnasu aingonda adum hai ainasu magi maramda akupa karisu khangnunglude. Ireng imanabani hairaboidi karino karaino haiduna thijingadabadusu adusu natarabanina luhongbagi matam ngaibada adum tarami. Matam kharagi matungda ibanisu luhongki adubu aigi sahi matang asinara karino ibanigi imita icha amatadi uba phangkithe. Ibanina luhongduna leirakliba asi chahi ani mukti sure matam asuk kuiraba asi paubada aigi imita icha amatasu uba phangde masu karimatadi haide tuminna adum kapi aingondasu kapna wafam kaya amasu hai. Aina luhonglaba matung kuidana boboksu leikidre adugi matungda pupusu amuk leikidre aigi awa ana karigumba ama tanaba matamda pupuga bobokada adum tanabani adubu mabani su leitrabanina hojikti ai kanaga watanagadagi haiduna khalli. Asuk luraba tanza asida ima babagasu aiga hanadagi hona loinaraktabanina wafam asigidamakta makhoida haibadusu aina yamna ikaizai. Aigi nupinasu makhoigi mayumda machi amadi mama mapasingda wa kaya amasu tanai tauba yaba lai tin kharamduna doctor kaya amasu yenglabani adubu mangondasu asoiba karimata leite aigisu soiba leite adubu aigi chahi matang asina aingonda khara asonba oibaduna ibani angang oiba ngamdabani haiduna adum hairai. Aikhoina hौजिक matamsida oiragadi imita isa ama ubase paisa khaki wani karisu leitana aduma ngamgadabani adubu matam adudadi asunna chawkhatpagi thawrangsingse amata leitabana aikhoisu kari tawgadabano haibado koktasu thokte ibanisu yamna toina saunaba haurai. Maram sunglai leitabida pangkhata khanaba isau langnaba toina tawrakpadagi masu mapamda yamna toina chatpa haurai. Adubu ainadi ahal oibanina angangi wakhalni matam khara leiraga gyan adum tajarakani khanduna mangonda phu chaibadi amata tawkhide. Masu masana aingonda luhongbado yaduna honglakpani aina namduna pharaga luhongbadi natabanina atopa nupa amada chenkhini haibasu aingonda thajaba karisu leite ngahak saubagi mayumda chacharibani hanbudi adum halakpanina aisu thoina kaya henadi khallude. Ahanbadadi aina mana chaliba ase mapamdani haiduna adum khanduna leibani keduna yamna nana su satli aina khanbana inkhalakpa matamni nahasu oijaribanina aina kedrabasu moidi keningba matamni kezasanu shejasanu anauba tholakpa khuding haiduna isa isuda semgadaba leitrabanina phangakliba paisasing asina magi aki aramda thadaduna adum lei ainasu mana tawningba tawjasanu mana asumna isaulang tabida harauna leibasina fare nuti numit khudingi khana chainaduna leigadabagi sarupudi haiduna mana hairiba khudingi aisu adum loina tawhanba ngaktani. Mana amuk keduna yamna nana thokhiba matamsida
ꯃꯈꯨꯠꯇꯁꯨ ꯕꯦꯒ ꯑꯃꯗ ꯐꯤꯔꯣꯟ ꯐꯥꯔꯣꯟꯁꯨ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯑꯩꯅ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨꯅ ꯀꯔꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯕꯁꯨ ꯏꯄꯥꯝꯂꯣꯝꯗ ꯏꯆꯦꯁꯤꯡ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯈꯥ ꯇꯥꯔꯤꯕ ꯃꯆꯟꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯁꯦ ꯋꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯊꯤꯟꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯍꯥꯏ꯫ ꯑꯩꯅꯁꯨ ꯍꯣꯏ ꯅꯪꯁꯨ ꯆꯠꯊꯣꯛꯄꯗ ꯂꯩꯔꯛꯇ꯭ꯔꯒ ꯃꯤꯉꯣꯟꯗꯩ ꯋꯥꯏꯔꯤꯕꯗꯨꯅꯤ꯫ ꯑꯔꯩꯕꯗꯒꯤ ꯍꯥꯏꯔꯒ ꯁꯦꯠꯅ ꯆꯥꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯈꯜꯂꯗꯨꯅ ꯄꯤꯕꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯚꯔꯥ ꯐꯥꯎꯕ ꯄꯤꯗꯨꯅ ꯊꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯃꯥꯅ ꯌꯨꯝ ꯆꯠꯄꯁꯦ ꯃꯊꯟꯇ ꯆꯠꯂꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦ꯫ ꯑꯩꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯩꯅꯁꯨ ꯈꯜꯂꯤ ꯌꯨꯝ ꯆꯠꯄꯗꯕꯨ ꯑꯩ ꯀꯧꯔꯒ ꯆꯠꯂꯒ ꯃꯔꯛ ꯃꯥꯅ ꯑꯩ ꯌꯥꯎꯗꯕꯤꯗ ꯆꯠꯂꯛꯏꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯔꯛ ꯑꯃ ꯏꯕꯥꯅꯤ ꯁꯥꯎꯅꯈꯤꯕ ꯑꯗꯨꯅ ꯑꯩ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯊꯟꯇ ꯆꯠꯄ ꯉꯝꯃꯦ ꯀꯥꯏꯗꯨꯅ ꯈꯜꯂꯒ ꯆꯠꯂꯤꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅꯁꯨ ꯑꯩꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯑꯗꯨꯝ ꯆꯤꯡꯅꯩ꯫ ꯑꯁꯨꯝꯅ ꯃꯥꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯌꯥꯝꯅ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯕ ꯇꯧꯔꯨꯔꯒꯁꯨ ꯐꯖꯅ ꯏꯪꯊꯤ ꯅꯨꯡꯉꯥꯏꯅ ꯑꯃꯠꯇ ꯇꯧꯔꯛꯇꯕꯅꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯌꯥꯌꯥ ꯂꯥꯎꯅ ꯈꯟꯅꯕꯗꯨꯁꯨ ꯇꯜꯂꯤ꯫ ꯃꯤꯅꯗꯤ ꯃꯥꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡ ꯑꯁꯦ ꯑꯩꯅ ꯈꯝꯃꯟꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯃꯥꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯎꯕ ꯅꯠꯇꯦ꯫ ꯆꯨꯝꯅ ꯊꯕꯛ ꯆꯠꯆꯕ ꯑꯁꯤꯗ ꯐꯥꯎꯕ ꯑꯅꯨꯔꯕ ꯃꯥꯅ ꯑꯉꯥꯡꯁꯤꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯝꯕꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯤꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯩꯁꯦ ꯃꯥꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯑꯁꯤꯗ ꯅꯣꯜꯂꯨꯛꯅ ꯁꯤꯗ ꯆꯠꯂꯨꯒꯦ, ꯊꯕꯛ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯒ ꯆꯠꯂꯕꯗꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯁꯥꯎꯅꯤꯡꯂꯣꯏ꯫ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯑꯩꯅ ꯆꯀꯠ ꯍꯪꯂꯤꯕꯁꯦ ꯍꯪꯐꯝ ꯊꯣꯛꯂꯣꯏ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯕ ꯃꯈꯩ ꯄꯪꯆꯠꯇ ꯆꯠꯄ ꯑꯁꯤꯗꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯒꯤ ꯑꯩꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯑꯉꯥꯡꯅꯤꯀꯣ, ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ, ꯉꯥꯎꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯀꯦꯅꯤꯡꯕ ꯃꯇꯝꯅꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯄꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯩꯅ ꯁꯥꯎꯕꯗꯒꯤ ꯃꯥꯁꯦ ꯆꯠꯄꯗꯤ ꯈꯔ ꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯐꯣꯟꯗꯗꯤ ꯖꯨꯖꯥ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯩ꯫ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯐꯥꯎꯕ ꯉꯥꯛꯇ ꯂꯦꯞꯇꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯅꯥꯀꯣꯡꯀꯥꯁꯦ ꯄꯪꯗ꯭ꯔꯤꯕ ꯈꯪꯗꯦ, ꯋꯥꯔꯤꯗ ꯑꯗꯨꯝ ꯁꯥꯗꯨꯅ ꯂꯩ꯫ ꯑꯩꯁꯨ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯇꯥꯁꯤꯜꯂꯨꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯃꯄꯥꯝꯗ ꯑꯃꯨꯛ ꯁꯥꯟꯅꯩ, ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯃꯨꯛ ꯁꯥꯟꯅꯕꯅꯤꯅ ꯑꯗꯨꯝꯅ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯏ꯫ ꯑꯩꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯁꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯆꯤꯡꯅꯕꯗꯒꯤ ꯃꯥ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯑꯩꯅ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯁꯦ ꯀꯔꯤ ꯍꯥꯏꯅ ꯁꯦꯞ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯐꯣꯟꯗꯨꯁꯨ ꯄꯥꯁꯋꯥꯔꯗ ꯊꯝꯕꯅꯤꯅ ꯍꯥꯡꯕ ꯍꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯅ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯥꯏꯔꯤꯉꯩꯗ ꯅꯨꯄꯤꯒꯤ ꯃꯃꯤꯡꯗ ꯁꯦꯞ ꯇꯧꯕ ꯑꯃ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯩꯅ ꯁꯤꯗꯤ ꯃꯃꯥꯟꯅꯕꯤꯔ ꯀꯩꯅꯣ ꯌꯦꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯑꯣꯛꯈꯠꯂꯒ ꯋꯥꯗꯤ ꯉꯥꯡꯗꯦ, ꯂꯥꯎꯗ ꯊꯥꯗꯣꯛꯂꯒ ꯊꯝꯃꯤ꯫ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯃꯤꯗꯨꯅꯗꯤ ꯄꯥꯏꯔꯛꯂꯤꯕꯁꯦ ꯑꯩꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯕꯅꯤꯅ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯉꯥꯡꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯩꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯅꯨꯄꯤꯒꯤ ꯃꯤꯡ ꯁꯦꯞ ꯇꯧꯔꯒ ꯉꯥꯡꯉꯛꯂꯤꯕ ꯑꯗꯨꯅ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ "ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯐꯣꯟ ꯇꯧꯔꯛꯏꯁꯦ? ꯀꯩ ꯂꯩꯒꯦ?" ꯑꯁꯨꯝꯅ ꯉꯥꯡꯕꯗꯒꯤ ꯐꯣꯟꯗꯨꯁꯨ ꯁꯠ ꯊꯝꯈꯤ꯫ ꯃꯥꯗꯤ ꯀꯌꯥꯗ ꯈꯪꯖꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ, ꯁꯣꯝꯗꯗꯤ ꯑꯩꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡꯗꯣ ꯇꯨꯝꯕ ꯌꯥꯗꯅ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯍꯤꯡꯗꯣ ꯇꯨꯝꯃꯛꯇꯕꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯦꯀꯥꯟ ꯑꯗꯥꯏꯗ ꯇꯨꯝꯊꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯃꯥꯅ ꯍꯧꯒꯠꯈꯤꯕꯗꯣ ꯑꯩ ꯊꯦꯡꯅꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯍꯤꯡꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯃꯤ ꯑꯗꯨꯅꯁꯨ ꯍꯥꯏꯔꯝꯒꯅꯤ, ꯐꯣꯟ ꯄꯥꯏꯔꯛꯏ, ꯀꯅꯥꯅꯣ, ꯑꯩꯅ ꯀꯧꯕꯗꯁꯨ ꯈꯨꯝꯗꯦ, ꯅꯪ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯤꯁꯛ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯅꯁꯨ ꯈꯪꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯪꯉꯛꯂꯒ ꯏꯁꯥꯗ ꯕꯔ ꯅꯣꯝꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯗꯧꯅ, "ꯅꯪꯅ ꯇꯨꯝꯕꯗꯣ ꯆꯨꯝꯅ ꯇꯨꯝꯒꯦ ꯍꯥꯏꯗ꯭ꯔꯒ ꯃꯤꯒꯤ ꯐꯣꯟ ꯑꯍꯤꯡꯗ ꯊꯤꯔꯒ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯒꯗꯣ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯉꯔꯥꯡ ꯇꯧꯈ꯭ꯔꯤꯕꯗꯣ ꯈꯪꯂꯦ꯫ ꯃꯤꯁꯛ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯥꯎ ꯑꯁꯤꯗꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯒꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯨꯝꯗꯕꯤꯗ ꯉꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯒ
Mana achumba saduna aingonda onkhalaga ngangkhalake. Onsinduna aingonda hana nganglai mangonda aina chaitanabani haiduna. Nong phau ngandri makhoigi matai manause amuk khanare haikhrani khaladuna aisu wa yamna kana ngangano lali base nangla aira natinno munna yotharaga khalu. Ahinga thengbada phone tawrakliba nupado kanano adu hana aingonda sengna hairau. Aina adumna haibadagi mado ngaihakti tuminale aduga amuk hairai. Imanabigi nupane makhoido saunabagi aingonda thembiyu haina khara hairapani. Aina makhoi yamna phana saunarabasu ayung nungthinda nanga nongwanbadagi numitaba hoba wari sanaribado adumna sanabo yai. Ahinga thengbada bu matai manau khanabagi wari nangonda liraga nangna kayam haidana migi matai manau khanabada nangna langdaina bigadoribano. Migi di tokra nangna leiriba phibamdo kari phibamda lei haibado nasana khangliba nadra. Nasagi phauba phajana seksina leiba ngamdaba nangna migi da amuk kuthingzilaga warak biribanine ima ipa sabiribanine. Aduga ngasidagi ahinga thengbada mi kana amata phone to holakpa yaroi. Nangna nongamadagi numitaba hoba chaninga chatpa chaningja tokpa phina na selaga kocha chalibado ngasidagidi sungya yaroi. Nahandagi aina nangse angang ni tawjasanu haina thadokpani adubu nangi lijase chumna chatabida phaina chatpa ma karaidana ma yauri. Madu khangdongnabani aina tawribase kariguma nangna aranba lambiduda khong thangamdaba taragadi aina hairibasida nang yafam thoi. Aina hairibasida nangna yadraba nasana nasagi aranba lambida chale haibado taksarabani. Aina adumna sautabida phasana thembadagi mase wa makha taramdabida numitumadi sankanta thonglaga pabungda sangdana tumina tumdana leiki. Aisu luhonglabanina ima ipagi manakta lei. Ikataba leminariba inkhonungi inaunupasinggi nupidusu makhoidi masa gyan tana chahi matang sana longnabanina asugumbagi problemse karimatasu thokte aikatani khaidagi ahansu oire nupisu thengna thiraga asumna khana chainaba thokpase yamnasu ikai makhoisingi mamangda. Aina nahan khara ngangluba adagi gyan taduna mase mapanda thoktraboi ningduna adum leibani. Aduga madi tanza phangba ngaiduna leibu oire. Mayumlomda mama khoi masangamdaba yaobadagi amukta lao haiduna phone tawrakpado aisu tahawi. Nahan makhaidagi mapansu thoktrabanina yumdagi phone lakpa adusu aisu tarabanina aiga chasi haibra nathanta chatke haibra haiduna hangi angpham thokpani. Aisu hangjabagi wani chatpa pudi chaloida mama thankada thagi adubu magi pakhumse kari hana pirakpano yenge khaladuna aisu adum hanglibani. Aisu thabak lei manasu adum hairaida ibani chase nangna yamna chingnabanina. Ithankada chatlaga halaglaga nangna hangadawa wa mayamdo adu khumbani hena tale. Adugi sarupodi ibani pat chatlagane ima khoigi anabado karino karaino haiduna hanglaga amuk lakse. Mana adumna khumlakpadagi aisu pukchen sengle khaladuna chalo nangna thanda adum chasaro aisu thabak leida. Mathang sapada oina yauragi haisinaduna aisu mama thankada thakibani paisa su khara adum piki. Ima khoi anaba aduda sisinasanu haiduna. Nahandagi mana chatpa phangaktaba adune ainaga adumna chalo haibaduda masado haraubana kham thengkre. Harauna yum chatorabani haiduna loisilli aduga gari thaudunu thokraga amuk khamlaga ingonda hairai khara thenglakani anabagi chatpanina pa hek thadoaga lakpadusu yaroi. Tahan chatragadi numidangi saphoba charaga lakpa yai haiduna hairami. Ainasu mana ifabajana hairabanina thengna halabasu karisu khalaroi. Hoi phare phat yauraga phone tawrokko haiduna phajana irenjana hainaduna thaki. Aisu ngalingai matamdadi karisu khalamde phone tawro haibadusu kawkraba male. Anaba adugi manakta sangkrabadi phone tawaka loina kawkre khaladuna aisu mana phone tawrakani haiduna phana kuinadi ngaijarambani. Tawraktrabadagi aisu karino ariba tawba yaba thabak khara loisinduna lei. Masana masinna thokna thengakani haina su hairambanina phone ngalaitana chaka tawbadusu talli.
ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯣꯏꯅ ꯍꯪꯂꯒꯦ ꯆꯥꯛ ꯆꯥꯔꯛꯀꯗ꯭ꯔꯥ ꯆꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯒ ꯉꯥꯏꯍꯥꯛ ꯄꯨꯜꯂꯨꯔꯦ꯫ ꯑꯗꯨꯝꯅ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯨꯔꯒ ꯍꯜꯂꯛꯂꯒ ꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯐꯥꯎꯕ ꯃꯥꯗꯤ ꯂꯥꯛꯂꯝꯗꯦ꯫ ꯑꯩꯅ ꯄꯨꯡꯁꯨ ꯌꯥꯝꯅ ꯊꯦꯡꯂꯦ, ꯃꯥꯒꯤꯁꯤꯕꯨ ꯑꯍꯤꯡ ꯑꯗꯨꯝ ꯂꯦꯛꯑꯗꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯂꯧꯈꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯄꯨꯡꯗꯨꯁꯨ 9 ꯇꯥꯒꯗꯧꯔꯦ꯫ ꯑꯗꯨꯕꯨ ꯐꯣꯟꯗꯣ ꯇꯧꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ꯫ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯕꯅꯤꯅ ꯃꯃꯥꯈꯣꯏꯒꯤ ꯅꯝꯕꯔꯁꯤꯡ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯇꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯁꯨ ꯑꯍꯥꯟꯕꯗꯗꯤ ꯊꯦꯡꯂꯕꯅꯤꯅ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯩꯅ ꯄꯥꯈꯠꯄꯗꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯈꯜꯂꯗꯨꯅ ꯐꯣꯟꯗꯣ ꯄꯥꯏꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ 2-3 ꯍꯟꯗꯨꯅ ꯇꯧꯏ꯫ ꯍꯟꯖꯤꯟꯅ ꯇꯧꯕꯗꯒꯤ ꯏꯃꯥꯅ ꯂꯥꯁꯇ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯒ "ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ, ꯊꯦꯡꯂꯀꯥꯟꯁꯤꯗ ꯐꯣꯟ ꯇꯧꯔꯛꯏꯕꯗꯨꯅ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯑꯩꯅ "ꯏꯃꯥ, ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ, ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯜꯂꯛꯀꯗꯣꯏꯕ꯭ꯔꯥ ꯍꯜꯂꯛꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ, ꯊꯦꯡꯉꯗꯤ ꯑꯩ ꯂꯧꯕ ꯂꯥꯛꯑꯣꯔꯥ ꯍꯥꯏꯗꯨꯅ ꯍꯪꯒꯦꯅ ꯇꯧꯔꯛꯄꯅꯦ." ꯏꯃꯥꯅ "ꯀꯅꯥꯅꯣ ꯃꯥ ꯍꯥꯏꯗꯤ?" "ꯏꯕꯦꯝꯃꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯕꯅꯦ, ꯅꯪꯉꯣꯟꯗꯁꯨ ꯈꯔ ꯊꯦꯡꯒꯅꯤ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯔꯝꯃꯦ, ꯑꯗꯨꯒ ꯃꯥꯅ ꯆꯠꯈꯤꯕꯗꯨꯁꯨ ꯅꯨꯃꯤꯠꯄꯨꯗꯤ ꯇꯥꯒꯗꯣꯔꯦ, ꯂꯝꯕꯤ ꯂꯝꯈꯥꯡꯗꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯌꯥꯎꯔꯕ ꯖꯥꯠꯂꯅꯦ? ꯉꯥꯏꯈꯣꯀꯣ, ꯏꯃꯥ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ" ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯐꯣꯟꯗꯣ ꯍꯣꯜꯗ ꯊꯝꯂꯒ ꯇꯧꯁꯤꯜꯂꯤ꯫ ꯏꯃꯥꯅ ꯇꯧꯕ ꯃꯇꯝꯗꯁꯨ "ꯃꯥꯒꯤ ꯐꯣꯟꯁꯤꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯅꯦ, ꯂꯝꯕꯤ ꯂꯝꯈꯥꯡꯗꯒ ꯀꯔꯤ ꯇꯧꯔꯕ ꯌꯥꯎꯕꯅꯣ ꯌꯦꯡꯉꯣꯅꯦ, ꯅꯣꯏꯗꯒꯤꯅ ꯑꯩꯈꯣꯏ ꯐꯥꯎꯒꯤ ꯂꯝꯕꯤꯗꯨꯗ ꯃꯥꯅ ꯆꯠꯈꯤꯕꯗꯣ ꯐꯅꯗꯤ ꯀꯨꯏꯔꯦ, ꯅꯪꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯣ ꯊꯧꯗꯣꯛꯂꯒ ꯑꯝꯇ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯁꯨ ꯌꯦꯡꯒꯦ" ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯊꯝꯈꯤ꯫ ꯑꯩꯗꯤ ꯃꯥꯒꯤ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐꯀ ꯂꯩꯈ꯭ꯔꯦ, ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄꯗꯤ ꯇꯧꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯁꯦ ꯀꯔꯤꯁꯨ ꯌꯥꯝꯅ ꯂꯥꯞꯄ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯁꯤꯗꯒꯤꯅ ꯃꯈꯣꯏꯗꯨꯐꯥꯎ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯁꯨ ꯃꯥꯅ ꯆꯠꯈ꯭ꯔꯤꯕ ꯃꯇꯝ ꯑꯗꯨꯒ ꯉꯁꯥꯏꯅ ꯄꯥꯎ ꯇꯥꯐꯝ ꯊꯣꯛꯂꯕꯅꯤ꯫ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯃꯄꯥꯟꯒ ꯊꯣꯛꯍꯟꯗ꯭ꯔꯦ, ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯃꯥꯗꯤ ꯅꯨꯄꯥꯗꯨꯗ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯞ ꯆꯥꯅ ꯑꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯍꯥꯟꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯄꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ, ꯑꯁꯦꯡꯕꯗꯨꯃꯗꯤ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯝꯕꯤꯗꯁꯨ ꯑꯗꯨꯒꯨꯝꯕ ꯊꯣꯛꯈꯤꯕ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗꯦ꯫ ꯐꯝꯂꯤꯕ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯇꯔꯛ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩ꯫ ꯑꯗ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯈꯤꯕ ꯂꯩꯔꯒꯗꯤ ꯃꯆꯤ ꯅꯤꯝꯕꯨ ꯉꯥꯡꯅꯒꯗꯕꯅꯤ, ꯑꯗꯨꯁꯨ ꯑꯃꯠꯇ ꯇꯧꯅꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯆꯤꯡꯅꯕꯁꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯏ ꯄꯥꯎ ꯑꯝꯇ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯐꯣꯟꯗꯣ ꯇꯧꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ, ꯐꯣꯟꯗꯨꯁꯨ ꯑꯗꯨꯝ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ꯫ ꯍꯪꯉꯛꯄ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯑꯩꯁꯨ ꯑꯃꯨꯛꯇꯪꯗꯤ ꯀꯔꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯈꯪꯂꯒꯦ ꯈꯟꯗꯨꯅ ꯑꯗꯨꯝ ꯇꯧꯁꯤꯜꯂꯤ꯫ ꯃꯈꯣꯏꯅꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯊꯦꯡꯅꯔꯕ꯭ꯔꯥ, ꯌꯨꯝꯗ ꯍꯜꯂꯛꯂꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯩꯅꯁꯨ "ꯏꯃꯥ, ꯍꯜꯂꯛꯇꯦ, ꯑꯩꯁꯨ ꯂꯝꯕꯤꯗ ꯆꯠꯂꯒ ꯌꯦꯡꯂꯨꯔꯕꯅꯤ, ꯑꯗꯨꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎꯁꯨ ꯑꯃꯠꯇ ꯇꯥꯗꯦ, ꯏꯃꯥꯈꯣꯏꯗꯒꯤ ꯊꯣꯛꯂꯒ ꯀꯔꯥꯏꯗ ꯆꯪꯒꯅꯤ ꯀꯥꯏꯅꯒ ꯍꯥꯏꯈꯤꯕ ꯂꯩꯒꯦ, ꯑꯗꯨꯁꯨ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦꯅꯦ, ꯃꯥꯅ ꯍꯥꯏꯕꯗꯕꯨ ꯌꯨꯝꯗ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥ, ꯑꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯒ ꯆꯠꯂꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ, ꯑꯁꯤ ꯈꯛꯇꯅꯤ ꯃꯥꯅ ꯍꯥꯏꯔꯝꯕꯗꯤ, ꯑꯇꯩ ꯑꯍꯦꯟꯕ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦꯅ." "ꯅꯠꯇꯦ, ꯅꯕꯥꯅꯤꯕꯨ ꯈꯟꯅ ꯆꯩꯅꯕꯒ ꯌꯥꯎꯕ꯭ꯔꯥ?" ꯑꯩꯅꯁꯨ "ꯌꯥꯎꯗꯦꯗ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ, ꯆꯠꯂꯝꯗꯥꯏ ꯑꯗꯨꯗꯁꯨ ꯏꯐ ꯐꯖꯅ ꯃꯥꯅꯁꯨ ꯑꯅꯥꯕꯒꯤ ꯍꯪꯕ ꯆꯠꯄꯅꯤꯅ ꯈꯔꯗꯤ ꯊꯦꯡꯂꯛꯀꯅꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯆꯥꯔꯒ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯅꯨꯃꯤꯠ ꯇꯥꯔꯝꯗꯦꯀꯥꯟ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯉꯁꯥꯏ ꯃꯈꯩꯗꯤ ꯇꯧꯗꯕꯅꯤ, ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯏꯃꯥꯗ ꯍꯪꯉꯛꯂꯤꯕ ꯑꯗꯨꯅꯤ." ꯑꯁꯨꯝꯅ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯣꯟꯗꯣ ꯊꯝꯅꯈꯤ꯫ ꯐꯣꯟꯗꯣ ꯄꯥꯏꯃꯜꯂꯛꯇꯕꯗꯒꯤ ꯑꯩꯁꯨ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯅ ꯆꯨꯝꯃꯝꯂꯅꯤ ꯈꯜꯂꯗꯨꯅ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯆꯕꯅꯤ꯫ ꯃꯥꯒꯤ ꯃꯔꯥꯟ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯩꯒꯤ ꯏꯔꯥꯟꯅꯤ꯫ ꯑꯅꯧꯕ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯃꯆꯥ ꯃꯥꯅ ꯂꯨꯍꯣꯡꯕ ꯌꯥꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯏꯆꯥ ꯑꯃ ꯐꯥꯎꯕ ꯄꯤꯕ ꯉꯝꯗꯕꯒꯤ ꯃꯥꯁꯨ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯆꯥ ꯎꯅꯤꯡꯉꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯆꯈꯤꯕꯅꯤ꯫ ꯑꯁꯤꯗ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏꯒꯦ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯍꯟꯈꯤ꯫ ꯑꯍꯤꯡꯗꯨꯃꯗꯤ ꯑꯩꯁꯨ ꯋꯥꯈꯜꯅ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯈꯜꯂꯝꯂꯤꯕ ꯑꯗꯨ
ꯆꯨꯝꯂꯦ꯫ ꯏꯃꯥꯈꯣꯏ ꯃꯌꯥꯝꯅꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯄꯨꯡꯉꯛꯉꯛꯏ꯫ ꯃꯈꯣꯏꯗꯗꯤ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯕꯥꯅꯤꯅ ꯃꯅꯨꯡꯗ ꯈꯟꯅ ꯆꯩꯅꯔꯤꯕꯁꯦ ꯈꯪꯗꯕꯅꯤꯅ ꯑꯅꯧꯕ ꯑꯣꯏꯅ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯤꯡꯅꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯁꯣꯏꯗꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯍꯅꯨꯔꯕ ꯑꯩꯅ ꯑꯉꯥꯡ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯒ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ? ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯏꯁꯥꯅ ꯂꯦꯞꯆꯕ ꯑꯄꯥꯝꯕ ꯂꯝꯕꯤꯗꯨꯗ ꯆꯠꯄꯅ ꯍꯦꯟꯅ ꯑꯩꯒ ꯆꯥꯟꯅꯖꯩ꯫ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯨꯗ ꯂꯩꯖꯔꯝꯂꯕꯗꯤ ꯉꯁꯤ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤꯁꯨ ꯇꯥꯔꯝꯂꯣꯏ ꯈꯜꯂꯗꯨꯅ ꯑꯩ ꯏꯁꯥꯗ ꯀꯔꯤꯁꯨ ꯄꯥꯝꯃꯨꯕ ꯀꯜꯂꯛꯄ ꯂꯩꯇ꯭ꯔꯦ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯃꯠꯇ ꯑꯩ ꯀꯜꯂꯛꯇ꯭ꯔꯦ꯫ ꯂꯩꯖꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯌꯨꯝ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯍꯥꯟꯅ ꯑꯩꯅ ꯂꯩꯔꯤꯕ ꯊꯕꯛ ꯇꯧꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯂꯩꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯕ ꯑꯩ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯀꯅꯥꯗꯒꯤꯁꯨ ꯄꯥꯎ ꯂꯧꯗꯦ꯫ ꯈꯪꯅꯤꯡꯕꯁꯨ ꯄꯣꯛꯇꯦ, ꯍꯪꯁꯨ ꯍꯪꯂꯨꯗꯦ꯫ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤ ꯂꯝꯕꯤ ꯊꯤꯗꯨꯅ ꯑꯁꯨꯝꯅ ꯍꯤꯡꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯇꯝꯕ ꯉꯝꯗꯦ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫